Manipur gi lifeline ama oiriba National Highway Imphal Jiri lambi dangarang petroleum ge pothok puba gari singda kuki khulai paiba singna nongmai kapsin duna sokapan nangkraba matung amadi gari kaya mangata thokan khibadagi pochai puba gari sing chena khidrei gari kaya amana jiribamda panduna lairi ngarang gya chagadugi matungda pochai puba gari singi driver singna highway asida gari thaubada khudong thiba thokani haina kibadagi jiribam gi tongan ba mafam kayada gari driver singna khudong chaba mafam sing yengduna makhoi na thaurakpa gari sing khamduna leiri Impact News na mari lainaba official singdagi fangba report amagi matung inna hauzik fawbada jiribam district ta punna gari chama humfuga taret panduna leiri gari sing asigi manungda loaded truck humfugani thoi amadi oil tanker chamaga mangani loinana tongan mal gari kayasu Assamdagi jiribam tamna lakli hairi lambi asida pochai puthok pusin tawriba gari driver singna matik chaba security PBU haiduna laingakta takshin khibasu leiribane